ꯀꯩꯅꯣ ꯇꯧꯔꯦ ꯇꯋꯥ ꯊꯥꯡꯒꯠꯂꯒ ꯊꯥꯎꯁꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯍꯩꯔꯒꯦꯀꯣ ꯈꯤꯇꯪ ꯁꯥꯍꯟꯒꯦ ꯈꯤꯇꯪ ꯁꯥꯍꯟꯕ ꯉꯥꯏꯒꯦꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯦꯒꯤ ꯍꯧꯕꯗ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯤ ꯆꯥꯅꯩ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯃꯦꯒꯤ ꯍꯧꯔꯒ ꯆꯥꯅꯩ ꯑꯗꯣ ꯁꯨꯝ ꯃꯥꯒꯤ ꯈꯨꯍꯧ ꯇꯣꯡꯉꯥꯜꯂꯤꯗꯅꯀꯣ ꯈꯔꯅ ꯃꯍꯤ ꯂꯥꯡꯉꯒ ꯆꯥꯕ ꯄꯥꯝꯃꯤ ꯑꯗꯩꯗꯤ ꯈꯔꯅ ꯃꯍꯤ ꯐꯔꯒ ꯆꯥꯕ ꯄꯥꯝꯃꯤ ꯑꯗꯩꯗꯤ ꯈꯔꯅ ꯑꯁꯤꯒꯤꯁꯤꯅ ꯂꯩꯊꯔꯒ ꯁꯨꯝ ꯃꯨꯜꯍꯟꯕ ꯃꯨꯜꯍꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯒ kayno kadang hati masusi mudanya kita ngacang ya semana kedua mau tuh hati panah hati kok mau lên ya kok karena semana mana mau lên ya kok kung kita apa nih, ay, ada betar ya, udah kalau kita kan kalau na, melendernya apa, hajitnya, kalau negeri maslah deh, kayak kalau ani karena pikir maslah deh pikiran ini kalau nanti hasil juga, doga kita ini mau yang kita ini enggak ada nah kadang apa aja yang jarum siapa ya hati apa nah hati sih mahal sudah ini gila apa jadi ini enggak juga mahal semuanya semua karga semuanya karga lagi semua karga lagi ya mak mai kan nang ngare ketang ada kahan deh begini semuanya karena kok mau ada ya tahu ya ising karahai gitu ising hai raga pejel lena Maggi sina ising Maggi pakai ni wadi ya ising se glass ani hai raga ne hai bi ni ko glass ani hai glass to ni ka hai bi ro horen kangjallaga ne chap chagini se sabalaga do baidi se hapchalani Maggi kano ngasai masala mayam do sawut balu sawulaga ne Maggi se sumain thada ba ada biba saya masak kalau ya udah tuh siap lagi aja karena semuanya nggak mau pilih nih
ꯍꯥꯞꯀꯦꯀꯣ ꯊꯨꯝꯁꯦ ꯑꯗꯨꯒ ꯃꯈꯥꯏꯕꯤꯔꯁꯤ ꯃꯨꯜꯂꯝꯗꯥꯏ ꯌꯧꯔꯒ ꯈꯤꯇꯪ ꯂꯩꯔꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯊꯥꯡꯗꯕ ꯌꯥꯔꯛꯑꯅꯤ ꯈꯪꯕ꯭ꯔꯥ ꯂꯥ 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 ꯋꯥꯐꯗꯤꯒꯣꯝꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯃꯅꯝ ꯑꯃ ꯃꯥꯒꯤ ꯊꯣꯛꯏꯗꯅ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯕ ꯃꯍꯦꯟꯗꯤ ꯋꯥꯐꯗꯤꯒꯣꯝ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯇꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯋꯥꯐꯗꯤꯒꯣꯝ ꯍꯥꯞꯄꯒ ꯌꯥꯝꯅ ꯍꯥꯎꯋꯤ ꯍꯧꯖꯤꯛ ꯂꯣꯏꯔꯅꯤ ꯍꯧꯖꯤꯛ ꯃꯆꯨꯗꯤ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯎꯒꯗꯕꯁꯨ ꯃꯥꯜꯂꯤ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯍꯥꯎꯔꯅꯤ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯌꯦꯁ ꯊꯝ ꯍꯧꯖꯤꯛ ꯊꯣꯡꯕ ꯂꯣꯏꯗꯣꯔꯦ ꯍꯧꯖꯤꯛ ꯍꯧꯕ ꯂꯣꯏꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯨꯠꯊꯠꯂꯒꯦ